제 레디 하이 레샤비 마사가 파자이고 레샤비 파자이고 너도 파자이고 하기 라우리지 파자이고 먹나 Oh my god, this view, man. क्या फजगर मुच्ची मनिंग द चिंग और इश Hey ma'am, good morning. Ado koi udi yari pop da chakuri ai ba ado koi duka chakri ai na tawri thukle koi gari da thonga chutoni so gasina lao chase itu bayar ba marathon chela pagi oh chela ko jente hude wow dire marathon chele ma angang je konung mama okay rang de Manipur sila chela ko ta sa ni ka jan thai si konung Si konong ni. hayang disi pa sa gari hayna ne ba khalang ka gi Sri Govinda temple Govindaji temple ka hakno ado man mi ana man si khoram na ba hai hoi phải mà nó sẽ cho lúc trái này Okay. sina tang jai bu sang ngày festival tôi hôm đó Apa ki boat lain itu sudah film kapan boat tu? cái sport sana di mana Sinjamai supermarket Sinjamai ne ba Sinjamai Saya jawab tak? Lilong yaw re Lilong Mo da ba ne tapi ko Kan kena wali ngangi sekarang. Manipur da Lilong je mako matarai ba si tarai ba Lilong si tang ni ana mana muslim ne majority oi khai da muslim ne pa le hai da nahan lag bu ga Lilong ge ma yaw re ba dai kya ta de sa da na muslim ne ko da cái material nó sẽ angan ngà tôi cái balang cái ngô bạ sinju ada acar ada ngaring kha utia sang ba yang cai romba junk food okay chaba horse chatura boy ma chatura bo ko ya to ko gari do adu ko hri ko na sa kan anu si makai thang không có đi Rồi, nó có mẹ làm của chúng cari tahu đi. Siapa yang kau tahu ni ngai. Dan hai betul ni. Kau ni hana sepun je level ko. Ada ismai yang hai betul ni. Yang ni betul. Segi kai no thak na pergi kau ni dum ura ko. Dia masih ismai yang berapa. Kai mo himbon na sak ya. Adu baru uyi ko. Aku nak ham tu kali nak kau tadi apa Bangladesh ni lah kau kerana kau lagi sih. Aku tadi nasi cakau di sini. Jadi memang lagi ramai juga dari punggah kerana lagi. Jadi nasi cuma nak orang tu
ꯑꯣꯏꯔꯝꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯏꯃꯣꯟꯁꯦ ꯄꯦꯜꯂꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯩꯗꯤꯅꯦ ꯀꯩꯅꯣ ꯇꯧꯕ ꯃꯥ ꯂꯥꯛꯈꯤꯕꯁꯦ ꯑꯩꯗꯤ ꯃꯥꯏ ꯂꯥꯏꯐ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯕ ꯑꯗꯨ ꯃꯣꯏ ꯈꯪꯗꯕꯅꯤ ꯈꯪꯗꯕꯅꯤ ꯑꯩ ꯉꯔꯥꯡ ꯍꯪꯕꯅꯦꯕ ꯃꯣꯏ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯤ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯨ ꯑꯩ ꯆꯥꯛ ꯆꯥꯕꯗ ꯆꯥꯃꯤꯟꯅꯕꯗꯤ ꯌꯥꯕ꯭ꯔꯥ ꯍꯪꯕ ꯈꯨꯗꯛꯇ ꯍꯪꯉꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯇꯔꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯔꯝꯃꯦ ꯑꯩ ꯅꯣꯏꯁꯨ ꯂꯥꯛꯀꯅꯦꯅ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯦꯅ ꯈꯨꯗꯛꯇ ꯂꯥꯡꯉꯤꯅꯤ ꯉꯔꯥꯡ ꯉꯔꯥꯡꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯝꯅ ꯆꯣꯡꯕꯩ ꯊꯥꯒꯠꯂꯛꯑꯦꯕꯀꯣ ꯌꯦꯡꯕꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯤ ꯌꯦꯡ ꯂꯩꯔꯝꯕꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯁꯦ ꯁꯤꯗꯤ ꯀꯩꯝ ꯂꯥꯡꯉꯝꯗꯦ ꯂꯝꯕꯤ ꯍꯟꯈꯤꯕꯗ ꯅꯣꯏ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯥꯎ ꯑꯩ ꯀꯩꯁꯨ ꯄꯥꯎꯗꯨ ꯄꯨꯔꯛꯇꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯣꯏꯔꯛꯀꯦꯕ ꯍꯣꯏ ꯂꯥꯛꯑꯣ ꯎꯇꯤ ꯑꯁꯪꯕꯗꯣ ꯐꯖꯅ ꯍꯥꯎꯕꯅꯦ ꯅꯍꯥꯟꯗꯩ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯎꯇꯤ ꯑꯁꯪꯕ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯌꯦꯕ ꯍꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯑꯝꯕꯨꯟꯗꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤ ꯆꯥꯛ ꯂꯣꯏꯕꯗꯤ ꯄꯨꯡ 10ꯗ ꯂꯣꯏꯔꯦꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣꯅ ꯊꯧꯕꯥꯜ ꯌꯧꯔꯦ ꯍꯥꯏꯔꯛꯄ ꯑꯗ ꯊꯧꯕꯥꯜ ꯍꯥꯎꯕ ꯌꯧꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯡꯉ ꯉꯧꯔꯦ ꯁꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯇꯥꯕꯗ ꯌꯥꯏꯔꯤꯄꯣꯛꯇꯅꯦꯅ ꯇꯥꯏꯌꯦꯕ ꯑꯗꯨꯒ ꯑꯁꯤꯒ ꯀꯃꯥꯏꯅ ꯑꯁꯤꯁꯦ ꯀꯔꯤ ꯁꯤꯗꯤ ꯒꯦꯁ ꯍꯥꯎꯁ ꯅꯠꯇꯦ ꯒꯦꯁ ꯍꯥꯎꯁꯁꯨ ꯅꯠꯇꯦ ꯑꯥश्ꯔꯝꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯐꯝꯃꯣꯅ ꯑꯩꯅ ꯂꯤꯡꯈꯠꯀꯦꯅꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯍꯟꯁꯤꯡꯒꯤ ꯁꯨꯝ ꯁꯦꯕꯥ ꯈꯤꯇꯪ ꯇꯧꯕ ꯀꯣꯟꯅ ꯂꯥꯏꯐ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯄꯣꯠ ꯑꯃ ꯁꯤꯟꯒꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀ꯭ꯂꯥꯁ 8 ꯇꯝꯃꯤꯉꯩꯗꯒꯤ ꯑꯩꯅ ꯈꯟꯈꯤꯕ ꯄꯣꯠꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯏ ꯄꯥꯛꯇꯣꯔꯦ ꯑꯗꯣ ꯁꯨꯝ ꯇꯧꯔꯛꯑꯅꯤ ꯑꯁꯤ ꯌꯥꯝ ꯐꯖꯩꯌꯦ ꯁꯤ ꯅꯦꯆꯔꯦꯜ ꯚ꯭ꯌꯨꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯤꯒ ꯂꯩꯔꯒꯗꯨꯒꯩꯗꯤ ꯁꯤꯒ ꯀꯩꯅꯣꯁꯨ ꯂꯩꯔꯤꯁꯦ ꯂꯥꯏꯁꯪꯒ ꯂꯩꯔꯤꯁꯦ ꯌꯥꯝ ꯐꯖꯩ ꯂꯥꯏꯁꯪ ꯊꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣꯗ ꯂꯥꯏꯁꯤꯅ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯂꯩꯔꯤꯕꯁꯤꯡ ꯑꯍꯟꯁꯤꯡ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯑꯁꯦꯡ ꯑꯃꯥꯡ ꯃꯣꯏꯗ ꯂꯥꯏ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕ ꯄꯣꯊꯥꯕ ꯑꯃ ꯄꯤꯕꯗꯣ ꯑꯗꯨꯗꯣ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯥश्ꯔꯝ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯦꯅ ꯈꯟꯕ ꯀꯩ ꯃꯥꯏꯅ ꯁꯤꯕꯣ ꯑꯗꯨꯒꯤ ꯆꯤꯡꯅꯦꯕ ꯕꯥꯔꯣꯅꯤ ꯀꯣꯝꯕꯒꯤ ꯕꯥꯎꯅꯤꯒꯤꯗꯣ ꯊꯧꯒꯠꯂ ꯏꯅꯛ ꯅꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯌꯥꯏꯃꯗꯩ ꯆꯠꯄꯗꯅꯦ ꯂꯝꯕꯤ ꯁ꯭ꯇꯦꯠ ꯆꯠꯂꯦꯅ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯆꯥꯛꯇꯣꯛꯅ ꯌꯥꯝ ꯍꯥꯎꯔꯦ ꯎꯇꯤ ꯑꯁꯪꯕꯁꯨ ꯆꯥꯔꯦ ꯐꯝ ꯁꯤꯜꯂꯝꯃꯦ ꯑꯍꯟꯁꯤꯡꯁꯦ ꯏꯅꯥꯎꯁꯤꯡꯁꯦ ꯁ꯭ꯋꯥꯏꯁꯦ ꯀꯩ ꯂꯩꯀꯥꯏ ꯍꯥꯏꯕ ꯐꯖꯩꯌꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯂꯩꯁꯥꯕꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯌꯦꯡꯒꯦ ꯑꯣ ꯂꯩꯁꯥꯕꯤ ꯂꯥꯎꯔꯤꯁꯦ ꯑꯃꯨꯛ ꯂꯥꯎꯔꯤꯁꯦ ꯃꯣꯏ ꯉꯥꯡꯖꯨꯅꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗ ꯍꯥꯏꯌꯣ ꯌꯨꯝ ꯅꯟꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯣꯏ ꯆꯠꯇꯧꯅꯣ ꯌꯨꯝ ꯅꯟꯅꯤꯡꯉꯥꯏ ꯈꯨꯅꯤꯡ ꯆꯠꯖꯅꯤ 서로 사도 도망다네. 이사비 pakhang jam to kumala abete heladi Tainaro 정말 가자는 되기로 ande te biu ne Leiramo halaktoi ni khoi Saya pun nak sama macam tu. Saya dah ni apa? Kau ini kan apa? 마 지금 까도 미냥 거기 지 나자 까로이도 손대 쳤더라 손대나 콤비레 간대 뭐 딜로 있을래 봐 딜로 고그라 딜로 카이노 딜로 딜로 가이 딜로 딜로도 종래 사람들 있잖아 jalong na so sarap dulu sili Di sana. jalong sana hai ne ba 어디 가니 사람들 종으니 lesabi ako na lang ulam bida talaga ako naogo도 근데 그거로 asa pakhang na ni 아시 빠강 pakhang ya mi pura de chane kari juja ready 1 2 3 pakhang na Siguro ko kapal di tunggu tu. gracias yeah
이제 또 나서 이번에. 하자라. Ajay. ꯅꯨꯡꯗꯥꯡꯗꯗꯤ ꯏꯁ ꯃꯇꯣꯝꯇꯒ ꯐꯝꯃꯤꯁꯤꯗꯤ ꯔꯥꯒꯒ ꯅꯨꯡꯉꯥꯏꯔꯒ Abi tay laiye ai kiji. Tapiro para. Wow, fajadra ta chau fajadra. Fajawara. ꯑꯁꯤꯗ ꯎꯁꯤꯗ ꯂꯦꯞꯄꯒ ꯇꯥꯐꯝ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯅꯩꯅꯤ Ah, kaino loire. Abi yauri bo. ꯑꯕꯦꯔ ꯄꯥꯏꯔꯤꯁꯤꯗꯤ Taya siro. Abena que tapiro. Abi tu me daro eti. Ayah sih tinggal deh. Bye bye, Tata. Bye bye. Mo mai thi do ngai khang wa. Ayu tàu ghé ai chứ bà không có lọ biển đây biết tàu ta đấy mang da su le mang da su le wa pa khang che je ko le sila. ê mới biển mà asli đấy phải nắm tàu á sao giờ nó này á để đi ra nó không được nó sao á hala kita ni ko hala kita ni Tata. You know mai thai ja de se. Oh. hình như bây giờ bay thả vào xe anh đi u mà mình bay thả thôi cả xong thì xả đi sang nhá mình cần gì Hoi hoi. đi luôn ta ra cái căng cái Ani. saka ra tay này đi căng thì saka ra thốn cái gì nữa thế bà Sanamahi temple. Eh, asida mangkagi saya malai kita. Mani mani. Eh, kita ninjau ya, mata ke mangkagi saya. Wow, ish. Awak tu kan betul. Aja Fox. Fox tinggal. Chiga su ano wo sagat le na tra. Gay doi doi ma. Oh my God, this view, man. Kaya phajjaga mu chi maning da ching or ish. Ish. Baung Sanamahi temple ji gi maram da khatang haibio. Khoi di khang ya ba apok gi ba Sanamahi gi lai nai na do khatanga details ta khatanga khang ni nge. ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯂꯥꯏꯁꯪ ꯁꯥꯔꯒ ꯂꯥꯏ ꯅꯤꯡꯉꯒ ꯂꯥꯛꯄ ꯐꯨꯔꯨꯞ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯝ ꯃꯨꯔꯇꯤ ꯁꯥꯔꯒ ꯂꯥꯠꯄ ꯍꯧꯈꯤꯕꯁꯤ ꯈꯥꯒꯦꯝꯕ ꯁꯅꯥ ꯍꯥꯛꯇꯛꯇ ꯃꯥꯒꯤ ꯃꯆꯥ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕ ꯋꯥꯄꯦꯜꯍꯔꯅ ꯀꯧꯕ ꯑꯃ ꯁꯤꯌꯦ ꯃꯁꯤ ꯁꯤꯕ ꯀꯥꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯤ ꯂꯥꯏꯒꯤ ꯁꯥꯏꯑꯣꯟ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯅꯃꯨ ꯄꯣꯡꯁꯛ ꯃꯥꯅ ꯃꯤꯇꯝ ꯑꯃ ꯁꯥꯁꯤ ꯃꯤꯟꯁ ꯃꯨꯔꯇꯤ ꯑꯃ ꯁꯥꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯕꯁꯤꯅꯤ ꯏꯍꯥꯟ ꯍꯥꯜꯂꯤ ꯃꯁꯤꯗꯒꯤꯅ ꯆꯍꯤ 100ꯒ 40, 50 ꯁꯨꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯕꯦꯒꯆꯟꯗ꯭ꯔ ꯍꯣꯏ ꯃꯇꯝꯗꯒꯤꯗꯤ ꯀꯩꯅꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯩꯕꯣꯡꯒ ꯌꯥꯜꯂꯒ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒ ꯁꯥꯗꯅ ꯃꯤꯇꯝ ꯁꯥꯗꯅ ꯃꯊꯪ ꯂꯥꯛꯀꯗꯣꯏꯅꯦ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯒꯤ ꯂꯩꯈꯤꯗꯕꯗ ꯁꯥꯕꯁꯦ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯨꯝ ꯑꯃꯨꯛ ꯃꯁꯤ ꯒꯕꯔꯅꯤꯋꯥꯁꯀꯤ ꯃꯇꯝꯗ ꯑꯃꯨꯛ ꯊꯨꯒꯥꯏꯔꯦ ꯀꯣ ꯁꯤ ꯉꯁꯤꯐꯥꯎꯗ ꯁꯅꯥꯃꯍꯤ ꯀꯨꯂꯨ ꯌꯦꯛ ꯍꯥꯏꯕꯅ ꯍꯥꯏꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯁꯥꯕ ꯃꯇꯝꯗꯗꯤ ꯑꯅꯤ ꯂꯥꯛꯈ꯭ꯔꯦ ꯃꯤꯇꯝꯁꯦ ꯑꯃꯈꯛ ꯂꯩꯔꯝꯕꯁꯦ ꯍꯧꯖꯤꯛ ꯃꯤꯇꯝ ꯑꯅꯤ ꯂꯩꯈ꯭ꯔꯦ ꯑꯗ ꯃꯤꯇꯝ ꯑꯅꯤꯁꯤ ꯁꯨꯝ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯂꯝꯕꯗ ꯑꯩ ꯁꯝꯖꯜꯂꯛꯑꯒꯦ ꯁꯦꯀꯦꯟ ꯋꯥꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯤ ꯑꯃꯗ ꯂꯅꯥꯏ ꯃꯤ ꯑꯃꯗ ꯂꯥꯠꯄꯗꯒꯤ ꯃꯗꯨ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯍꯧꯖꯤꯛ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯖꯦꯜ ꯂꯩꯔꯤꯁꯦ ꯃꯅꯤꯄꯨꯔ ꯖꯦꯜ ꯂꯩꯔꯤꯁꯦ ꯁꯤꯗꯩꯗ ꯍꯧꯖꯤꯛ ꯂꯥꯠꯂꯒ ꯂꯩꯔꯤꯕꯅꯦ ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯋꯥꯡꯒꯣꯏꯗ ꯂꯥꯠꯂꯝꯕꯅꯦꯕ ꯑꯗꯣ ꯋꯥꯡꯒꯣꯏꯗꯒꯤ ꯑꯃꯨꯛ ꯀꯪꯂꯥꯗꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯖꯦꯜ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯥꯠꯄꯀꯣ ꯑꯗꯣ ꯂꯥꯠꯂꯝꯕ ꯃꯐꯝꯁꯤꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗ ꯏꯁꯝ ꯁꯝꯅ ꯁꯦꯂꯣꯏ ꯂꯃꯥꯏꯁꯤꯡꯗ ꯁꯤ ꯁꯥꯈꯤꯕꯒꯤ ꯁꯝꯂꯛꯄ ꯑꯍꯟꯁꯤꯡꯅ ꯊꯝꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯡꯗ ꯀꯥꯡꯕ ꯅꯤꯡꯊꯧꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯧꯗꯨꯅꯨꯡꯗ ꯃꯤꯇꯝꯃꯒ ꯍꯥꯏꯗꯤ ꯊꯋꯥꯏꯃꯤ ꯀꯣꯜꯂꯒ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤꯁꯤ ꯂꯥꯠꯄ ꯍꯧꯖꯩꯌꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯥꯡꯕ ꯅꯤꯡꯊꯧꯅ ꯁꯦꯂꯣꯏ ꯂꯃꯥꯏ ꯆꯤꯡꯗ ꯁꯅꯥꯃꯍꯤꯁꯤ ꯂꯥꯠꯈꯤꯌꯦꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯌꯦꯕ
ꯑꯗꯨꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯔꯒ ꯑꯩꯈꯣꯏ ꯁꯦꯂꯨꯏ ꯂꯃꯥꯏꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯁꯥꯕꯁꯤ ꯆꯍꯤ 13 ꯆꯪꯉꯤꯀꯣ ꯃꯇꯝꯁꯦ ꯑꯗꯣ ꯁꯥꯕ ꯍꯧꯕꯗ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯌꯨ ꯅꯨꯡ ꯉꯥ ꯅꯨꯡ ꯀꯩꯅꯣ ꯇꯧꯕꯁꯤ ꯁꯨꯛꯇꯧ ꯇꯧꯔꯛꯇꯦ ꯃꯗꯨ ꯅꯤꯔꯥꯃꯤꯁ ꯉꯥꯛꯇ ꯃꯤꯔꯥꯃꯦꯁ ꯉꯥꯛꯇ ꯇꯧꯔꯛꯑꯦ ꯑꯗꯣ ꯄꯥꯎꯡꯁꯤꯒꯩꯁꯤꯒ ꯏꯁꯤꯡ ꯂꯦꯞꯇꯅ ꯇꯥꯕ ꯑꯃ ꯂꯩ ꯍꯥꯏꯁꯦ ꯂꯩꯌꯦ ꯁꯤꯗꯅꯦ ꯏꯁꯤꯡꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯊꯣꯛꯑꯒ ꯂꯩꯌꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯃꯄꯥꯟꯅꯅꯤ ꯁꯥꯔꯛꯏꯁꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯤ ꯑꯩꯈꯣꯏ 1000 ꯍꯦꯟꯅꯒ ꯑꯗꯨꯝ ꯁꯣꯛꯀ ꯇꯧꯏꯀꯣ ꯆꯥꯛ ꯆꯥꯕ ꯇꯧꯏꯀꯣ ꯑꯗꯣ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯩꯀꯩ ꯍꯧꯖꯤꯛꯁꯤꯗ ꯏꯁꯤꯡ ꯀꯔꯤꯝ ꯋꯥꯕ ꯂꯩꯇꯦ ꯆꯤꯡ ꯃꯊꯛꯁꯤꯗ ꯆꯤꯡ ꯃꯊꯛꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏ ꯃꯔꯤꯁꯤꯡꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛꯅꯤ ꯃꯥꯒꯤ ꯑꯄꯣꯛꯄꯅꯤ ꯍꯥꯏꯗꯅ ꯂꯥꯛꯑꯒ ꯂꯥꯏꯒ ꯈꯣꯏꯔꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯆꯟꯁꯤꯡ ꯑꯁꯤ ꯂꯥꯏꯒ ꯈꯣꯏꯔꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯁꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯥꯎꯟꯗꯔꯤꯐꯥꯎ ꯂꯩꯔꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯅꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯆꯔꯥꯡꯅꯕꯗꯤ ꯍꯦꯟꯒꯠꯂꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯈꯛꯇꯅ ꯑꯩꯈꯣꯏ ꯅꯛꯁꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯑꯣꯏꯔꯛꯀꯗꯣꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯅꯥꯃꯍꯤ ꯂꯩꯃꯔꯦꯟ ꯍꯥꯏꯕꯁꯤ ꯂꯥꯠꯇꯕ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯃꯩꯇꯩꯅ ꯃꯁꯤ ꯉꯁꯤꯐꯥꯎ ꯊꯥꯗꯣꯛꯇꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯥꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯥꯠꯂꯤ ꯂꯥꯠꯀꯗꯣꯏꯅꯤ ꯂꯣꯏꯅ ꯂꯥꯠꯀꯗꯣꯏꯅꯤ ꯑꯗꯣ ꯁꯤ ꯂꯥꯠꯄꯁꯤꯅ ꯁꯤ ꯂꯥꯠꯄꯈꯩꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯐꯝ ꯊꯣꯛꯂꯛꯑꯦꯕ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯣ ꯃꯄꯥꯟꯗ ꯑꯩꯈꯣꯏꯁꯤ ꯑꯃꯒ ꯑꯃꯒ ꯄꯨꯟꯅꯗꯕ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯃꯠꯇ ꯑꯣꯏꯅꯗꯤ ꯂꯥꯠꯂꯤꯕꯅꯤ ꯃꯁꯤꯗ ꯏꯁꯤꯡ ꯈꯔ ꯎꯔꯤꯁꯦ ꯏꯐꯨꯠ ꯊꯣꯛꯄ ꯑꯗꯣ ꯁꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯔꯗꯤ ꯎꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯦꯜꯂꯒ ꯂꯩꯕꯅꯦꯕ ꯁꯤ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯆꯦꯟꯕ ꯑꯣꯏꯅ ꯎꯗꯦꯕꯀꯣ ꯆꯪꯁꯤꯜꯂꯨꯔꯀꯥꯟꯗꯗꯤ ꯏꯆꯦꯜꯅꯦꯕꯁꯦ ꯑꯉꯛꯄꯅꯦ ꯁꯤꯒꯤ ꯑꯁꯤ ꯏꯁꯤꯡꯁꯦ ꯀꯥꯏꯗꯩ ꯂꯥꯛꯏꯅꯣ ꯁꯤꯁꯦ ꯁꯤꯗ ꯐꯥꯎꯒꯠꯂꯛꯏꯅꯤ ꯑꯣ ꯆꯤꯡꯗꯒꯤꯀꯣ ꯏꯐꯨꯠ ꯐꯥꯎꯒꯠꯂꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯁꯤꯗ ꯀꯨꯠꯈ꯭ꯔꯦꯗꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯊꯣꯛꯎꯕꯅꯦꯕ ꯅꯦꯆꯔꯦꯜꯒꯤ ꯀꯩꯅꯣꯁꯤ ꯅꯠꯇꯦ ꯍꯥꯟꯅ ꯈꯔ ꯄꯨꯂꯞ ꯂꯩꯔꯝꯕꯗꯅꯦꯕ ꯑꯁꯤ ꯀꯨꯠꯊꯈ꯭ꯔꯕꯅꯤ ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯅꯦꯕ ꯁꯤ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯁꯨ ꯈꯪꯅꯦꯕ ꯑꯗꯨꯝ ꯏꯁꯤꯡꯁꯤ ꯆꯦꯜꯂꯒ ꯂꯩꯌꯦꯕ ꯑꯗꯣ ꯃꯤꯇꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯧꯔꯤꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯁꯤꯡꯁꯦ ꯃꯤꯇꯩ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯂꯁꯤꯡꯕ ꯑꯃ ꯍꯧꯖꯤꯛ ꯈꯨꯗꯤꯡ ꯊꯥꯔꯤꯅꯦ ꯇꯨ ꯁꯤꯗꯒ ꯄꯥꯜꯂꯤ ꯈꯪꯉꯛꯄ ꯀꯥꯟꯗꯅꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯂꯁꯤꯡꯕ ꯑꯃ ꯂꯩꯔꯝꯃꯦꯕ ꯉꯁꯤꯇ ꯈꯪꯉꯦ ꯑꯩꯗꯤ ꯂꯥꯏꯟꯗꯧꯗ ꯊꯝꯕꯁꯨ ꯐꯃꯨꯡ ꯃꯈꯥꯗꯕꯨ ꯊꯝꯒꯦꯔꯥ ꯐꯃꯨꯡ ꯃꯈꯥꯗꯗꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯏꯅ ꯁꯨꯔꯦ ꯑꯩꯈꯣꯏꯅꯅꯦ ꯃꯩꯇꯩꯅ ꯁꯨꯝ ꯄꯣꯠ ꯆꯩ ꯈꯔ ꯊꯝꯃꯝꯕꯒ ꯂꯩꯀꯣ ꯁꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯐꯥꯒꯤ ꯑꯣꯏ ꯂꯤꯅꯕꯗ ꯅꯨꯄꯤꯗꯨ ꯀꯣꯛꯆꯦꯗ ꯅꯨꯄꯥꯗꯨꯅ ꯀꯨꯗꯥꯝ ꯊꯜꯂꯒ ꯎꯃꯨꯛ ꯉꯥꯜꯂꯦ ꯐꯅꯤ ꯍꯥꯏꯗ ꯐꯩ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯂꯥꯏꯒꯤ ꯈꯣꯡꯁꯦ ꯃꯥꯏꯀꯩ ꯃꯔꯤꯗꯅꯤ ꯍꯥꯏꯕ ꯐꯥꯠꯂꯤꯁꯦ ꯑꯗꯣ ꯄꯨꯝꯅꯃꯛꯇ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯀꯠꯄꯁꯦ ꯄꯨꯝꯅꯃꯛꯇ ꯂꯩꯁꯤ ꯂꯩ ꯁꯣꯝꯗꯁꯨ ꯂꯩ ꯁꯣꯝꯗꯁꯨ ꯂꯩꯍꯧꯔꯦꯕ ꯑꯗꯣ ꯃꯃꯥꯡꯂꯣꯝꯗꯩꯗꯤ ꯐꯣꯇꯣ ꯀꯥꯞꯄꯁꯨ ꯌꯥꯗꯦ ꯃꯅꯨꯡ ꯆꯪꯉꯒꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯀꯥꯞꯇꯔꯦ ꯁꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯥꯗꯒꯤꯅꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯥꯗꯒꯤ ꯀꯩꯀꯩꯅꯣ ꯆꯥꯗꯣꯏꯁꯦ ꯕꯅꯥꯅꯥ ꯁꯦꯛꯇꯤ ꯕꯅꯥꯅꯥ ꯁꯦꯛ ꯄꯤꯌꯣ ꯑꯩꯒꯤꯗꯤ ꯄꯥꯏꯅꯥꯄꯜꯁꯨ ꯂꯩꯕ꯭ꯔꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯣꯏꯅ ꯁꯤꯃ ꯂꯧꯔꯦꯀꯣ ꯑꯩ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯑꯣꯏꯅ ꯂꯧꯔꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯀꯩꯅꯣ ꯂꯩꯔꯦ ꯁꯤ ꯀꯩꯅꯣ ꯋꯥꯇꯔꯃꯦꯂꯟ ꯑꯁꯤꯅ ꯅꯠꯇꯣ ꯃꯆꯥꯗꯔꯦ ꯇꯁꯣ ꯑꯩ ꯀꯩꯅꯣꯗ ꯂꯧꯔꯦ ꯄꯥꯏꯅꯥꯄꯜꯗ ꯂꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯝꯃꯤꯁꯦ ꯀꯔꯤ ꯃꯐꯝꯅꯦ ꯍꯥꯏꯕ ꯏꯕꯣ ꯌꯥꯔꯟ ꯄꯥꯔꯛ ꯌꯥꯔꯟ ꯄꯥꯔꯛ ꯁꯣꯝꯗ ꯂꯩꯔꯦ ꯌꯦꯡꯉꯣ ꯑꯣ ꯃꯥꯒꯤ ꯚ꯭ꯌꯨꯁꯦ ꯐꯖꯕꯅꯦꯕ ꯌꯥꯝ ꯐꯖꯩ ꯚꯨꯠ ꯃꯥꯜꯂꯦ ꯇꯥꯇꯥ ꯑꯁꯤꯁꯨ ꯕꯤꯁꯤ ꯏꯃꯥꯟꯅꯕꯤꯅꯦ ꯈꯪꯕ꯭ꯔꯥ ꯆꯦ ready hi pakhanglo hi
따로에 시 따로 또 따쪽 레디 하이 tàu đây mà gật nè một con tàu thuộc tàu vida cái em là gì mà mi 어, 저 뽀뽀라가. 사나바 어딜 마네. 마, 죽고 상나. ngắm giờ rồi. Này có chi hai đôi này. Yeah. Màu kia màu. Polo Sanaba. Sanafam size. Wow. hàng Marketel. fully di hàng hayang kang lasang mo to ada dum ko ra je Mana samo jo bom nei bana du si ro ba. Mani. Okay. Nupi kay tel one lema rel sida bi ima kay tel. Wow. Asina kay ima kay tel 3. Okay. photo kam ning bro Wow, nung dang na phajaba na kay ne. Wow. Do akhoi hujik mimi sinju chadori asise akhoi nasai ayukta lakpiramba ibung Johnson Waikhom na pubi rakpana ba asina to sungu ngamok myam purame ado mimi sinju aina mimi sinju pame habiduga mimi sinju je kya khakla packet mari leibirakpa ina masula ame adu matamduga di akhoi mapanda chakadaba leiba imara moina video se tawba ngam jahau drive aduna huji koina chaba matamdo ina video to ngachi shu alu minsarga sinju ga cha dora aduga sigana juice lere mo jam hapkan ko ngarang du changam de ani phana hapkan hapdi hawa di ngari am ti hawa mai ba kali ngari am ti hawa mai ba keno sigaro morok sigaro ngari jawi se yona mix to ra ba kian dagi koi maru mana asise cake se timbire kadara mana sesa ibire happy anniversary to my beloved friends Serial Susugomaiti family for win the 12th Manipur Legislative Assembly Hanamana king as the ibire and maru se pangung dagi ni mahaki daw to ho ko ba ang mayam ko binang sila